अहानबदा मरुओइबा पाउ पिजरे अरामबाई तेंगोलना नुमित तरानी कौखिबा टोटल शटडाउन खुदक्तगी हंदोक्रे कुनमंगा सुबा अरामबंग सोमेंद्र मार्टिडियम निंगसिंग कुमोन पांगथोक्रे पिलु सिंह बामा सुंहानगी सीएम एन बिरेना न्यू दिल्ली दा होम मिनिस्टर अमित शाह का ngarang numidang waram unakre makata na ngasi amuk unagani amadi DRI na lupa crore yang kay mangagi drug amasung sel kona na miyoy mga fare Kurumjari, Mami TV na sandok jaba Manipuri pau miyang tabi ni pasimbo hanba magtada ngangom pingku na taram okjari pau sandong na pijari. Hau kiba tang tareta Arambai Tengolgi fighting commander asem kanan yauna Tengoloi mari CBI na fajin kibagi mayokta yaning na bafungdok tuna numit aduki numidang dagi Arambai Tengol na Manipur pumba numit tarani kau kiba total shutdown adu ngasi Arambai Tengol na sendo na paugi mipam ama pangtok tuna Numit tarani chatharagani haina tauramba total shutdown ngasi khudaktagi handokle haina Arambai Tengolgi pro Robin Mangang khwairakpamna phungdokre Robin Mangang khwairakpamna makhatana phungdorapkibada ban asigi manungda Arambai Tengol saba miyoi kaya amana thokhaningda thodok kaya thokhallakpa security force ta nongmai kapsinba amade press media sengda khul thaba kaya amma chatharakpada natana ising izauna maram oiraga awaba taraba yum kayada Kudong jada bakaya ama mayok narakpadagi ban handokpagi warep asi laukibani adum oinamag Arambai gi fighting commander asem kanan thaduruk triva fawwa leipak miam ga loinana democratic oiba makhal makha kya gi khongjang makhatana jangsan khigani hairi amarom da pawgi mifam asika mari leinana ban manungda Arambai Tengol saduna thokhaningda pathodok kaya thokhanbani haiba nupa macha taramari punna phagalaba matung wakhal tamina khre hairi Madugi mahi haukiba tang taret June 2025 ki numidang da ikhang khangawdana koi Arambai Tengol gi senior leader ama oibiriba mingoina panjaraw da asem kanan sing CBI gi case amaga mari lenna mabu imphal gi mafam amadagi phagiba aduna maram oiraganda lebak sira akoi thon ningdaba thawdo khara thokre Madudi kari no har matangda pen daba nungai tabana maram oiraganda akoi numit tugi numidang maktagi hona ban tawjaki hariba ban nasi maram chadana ajik Arambai Tengol ase koi kulai pai balup amasu nate social cultural organization isagi ina lining adugumba yokhat chanaba leidiba adugumba lup asibo mafam matamna yadaduna illegal immigrants ko gi terrorist nga landara ko gi khota kulai pai duna kanglai pak ima asibu kannawi damakta honna jarubagi damak madugi mahi oina ekoi huji phana ko dan tambiba ina case pansalakba CBI ni case pansalakba adagi local police state ki police singjigi ekoi gi station jing da FIR myam pansalakba asigo myam ju pendo kongdo boina nakoina Arambai Tengol na ban kaujaki ado haribo ban sida yamna nungai taba to ningda thodo haibi targadi Arambai Tengol gi ning season arganda Arambai Tengol gi nataba Maksum Pijinaba, Misa Saba, Banginamada, Irang Sagatpa, Nigi, Lambida, Mayum Mapada, Kamuna Leva Gari May Tadopa, Lohong Kongdong Balapoda, Gari Tugaiba, Mipuba, Amadi Amna, criminal minded Oiba, Adugumba, Press Kitchen House in the Kutaba, Yamna, Twoning the Batodo, Adugumba, then state force in the Lauri Kapsanba, Adugumba, I'm talking about the gate. That's why Nasigi media, briefing as it for them, Tawzavni, Aduna. Arambai Tengol na kausagi ba ahan mo tayo na lautok sa giba si numit tarani gi 10 days ban tauni na lautok sa giba niya do boy koi ngasi ga numit humni shubu dagi koi hari ba ban na si karkom thok jare relax taw jare masi gi maram de hujai na mang do thamjagri ba number 1 adu adagi mo number 2 da koi ising ichauna awa ba mayam ma hojik si kham thing na mayok na ringai lan gi checking phangli ngai adu kyam na wari ngai matam sida koi ban tawbadagi akoi gi
लाकदो पुसे लकदो बच्चा न थकनबा सेकमाइदा आलू मयाम पुमदना लेबा इंजांग नपी मयाम पुमदना लेबा येरुम पुमदना लेबा nga पुमदना लेबा admai tawdana somda aduna maram oirganda imphal mayonjida city manungda pochei tangkhalakba aduna maram oirganda praja mayamgi pendaba nuaitaba amadi makoigi appeal request akoida matam kharadang pomdok pibi yagadra haiduna praja mayamna kanna request tawrapodagi madu akoi khanaro matungda ade hojik lau singsu oibna maram oirganda akoi lau khoigedo bokotkadabasi ट्रैक्टर दा थाव हानब लेसलक्तबा केदोक्तबा अदु मयामदुना मरम ओरगांदा मसी कुपना खनरगांदा कोई खरा रिलैक्स तौरसी आइदना दुमाइना ngasi लेपनजरे अदु बई यामना डेमोक्रेटिक ओइबा लो न याबा मोंगदा अदुगुंबा खोंजंगी कोई हाजिनख्रिबा कोई यामबा सेनियर लीडर अरामबाई तेंगोगी असेम कानन थादोरक्रि फावबा कोई मखल मखा केयागी डेमोक्रेटिक ओइबा मोंगदा खोंजंगी अदुमक चंगसिन जगी गनी मसीदा प्रजा मियामनासु सपोर्ट तौबीबगा लोइनना तंगले पाक असिबु कनबदा कोई खाय पुना मन सरुक यामिननबगे थुदांगो कोई लौमिनसी वखंदो Kunmanga soba aramam somendra martyrdom ningsing kumon thoram ngase kurai nandai mamlaikai social standard club da pangthokre thoram adu da haikat laikat pana mapung oiba thoram adu da lamdam asege sangnai da bakayana saruk yaduna mahaki mitam da ikai khomna botke thoram adu ba saruk yaba lakiba former UNLF ki chairman RK Megena aramam somendra gi magun nahong nana ningsing ki baga loinana tungda aramam somendra gi punsi warol pathok tuna miyam da taminake Lagi marak saya sta, itu pro masih marak tu, kenapa nak? Saya tahu, saya awam masih tu. Adu nanti, dua ni masih pandang nanti, mesti pro masih. Manipuri. BJP losing mama sunghanagi Chief Minister N Birena New Delhi da Home Minister Amit Shah ga ngarang numidang wairam unakre makata na ngasi amu unagani panba yai tampaki mafam singda haukiba numit karani seda jarang na ba phibam ama lairiba sigi matangda khanana ba N Birena amadi Rajya Sabha gi member lesem basana jawba ngarang New Delhi gi damal Imphal thadokibane khongjat adugi mangoi nana Imphal airport ta paumi singa onabada khongjat aseda makhoina kendragi maru oiba lusing basenga unaduna state asi hojik oriba phibam asi matangda khanagani haina phongdoklamkibane Manipur ge hojik oriba phibam ase yamna luba tanja ma oibana miyamna khongjang changsinba matamda hingsa yaudana amasong wakhal fathaba thabak paikhatpa changi haina hanagi Chief Minister N Birena makhata khibane DRI Directorate of Revenue Intelligence na luchingba security upon batim amana Churachandpur district ka tainaba mafam singda chathakiba operation white benda lupa crore yankai manga romge oigadaba drug amasung selga konana mioi manga fare haire tha sigi manga dage taret fawada DRI ge luchingba makhada apunba security ki team amana Churachandpur district ka tainaba mafam singda operation makhata na chathake operation adu de lupa crore Yankai Mari Romgi Oigadaba heroin gram, Lising Taret Chatret, Yankai Manga, Lupa Lak, Marifutaret, Longi Kani, Sel Oina, Lupa Lak, Kuntra Manga, Baufing Waki Toki Set Ani Amasong, Maruti Iko Ben Amaga Konana, Mui Manga Ado, Fagat Kibani Hari. Tarukta, Anganba Ayukta, Men Margataina Ba, Behang Kuldagi, Maruti Iko Ben Amada Lakpa Mui Ani Faki. Makhoibu wahang pahong chathabada heroin number 4 yauba sapon kep jani taramapan kani packet nipan amade jam can macha tara nipan baufeng waki toki amasung sel oina lupa lak tarit ka lising yangkai nipan supna yangkai fangki operation aduda mi amasung yum adudagi faki aduga mafam adudagi nanthok chen kiba mioi ane bolkot check post geta fangki Mioi adu haki operation adu makha chatharakpada behang khulda leiba yum amadagi kani yawba packet ani amasong seloina lupa lakh kungani pan lising manga fagat ki hari
Manipur Tampaki District Manga Imphal East, Imphal West, Bisnupur, Thaubal amasung Kaksing District Singda ngase makata na curfew lairi. Amaromda Arambai Tengol na kauba numitarani giban saugatuna mafam kayada miyamna lamit tingbagi kongjang singsu makata na sangsile. Ngasi ayuki oina khwairamban kaitel, Kurai lamlong kaitel yauna, Imphal Mayogi Aruba Maru oiba kaitel sing thong hangnadre, lamlong kaitel da mahausagi Matawgum ayuk angan bada tongan ba mafam singdagi manamasing pukhalaglaga yonaramba adu yonakidre adubu Imphal East District ki konung mamang andro parking gi mafam singdadi ayuk angan badagi hauduna manamasing thaduni yonba uri mafam asida miyamna manamasing leibalaknari amaromda ngarang numidang athengba fawba Imphal East ke kurai lamnong yauna atay laikai da khongjang sangsilliba singa security force ka akanba maongda muknaki Miyangi hawadu laksin na bakot na bada security force ki may kaidagi tear gas cell amade rubber bullet na chingbasing kapki. Jerebam district taso Arambay Tengol na kaukiba numitara nige ban sawatuna mau sagi punsida akaiba piri. District asida so bangi mamisaw na tari hay na paho sikilikun aman hayri. Ban nasin na maram oiduna Jerebam district ta kaitial amade dukan sing thong hangnadre. Lalol iti ki tabak tauram sing leple. District asigi atopa mafam singa fauna ba maru oiba lambi singda gari amata chatnadre hari haujik phawbagi oinade pamdaba thodong amata thopa leitri hari Delhi da tongan ba mafam anida ain kaina leiramba Bangladesh masa umfukataru Delhi police na fare hari pawgilikon amagi matung ina makoi adu Delhi gi Wajirpur amasung New Sabji Mandi area da leirambani hari miyoi humfukataru adu imung taramathoi gi miyoi sing ni hari Delhi police na Delhi gi tongan ba mafam singda ain kaina Bangladesh masa sing laibra haibadu thigatpagi thabak chathabada makoi adu fagatkibani Bangladesh masa khakta natana lepak asida ain kaina sansilakpa miyoi sing thigatpagi thabak leptana chathari asigumba drive asi chathare khangbadagi chen khige tawba miyoi kya amaso fagatpa ngamkhre haina paw asina makhatari Jerebam amasung None district natana atai district singda yellow alert lauthokre haina Indian Meteorological Department na khangalakle ngasi Tamenglong Senapati amasung Ukul district ta akhak araw yauna akan banong chugani haire atai district sing Kangpokpi Imphal East Imphal West Bisnupur Thaubal Kakching Tengnopal Chandel Churachandpur Frejol amasung Kamjong dana akan ba nusit ka loinana nong churaba yai haire Security da nongmai kapsilaki haibadagi irang thoklam gadawre ngarang nungtil pung mari rom tarakpada Imphal West ke tera sapam lai area da security force na law and order ngak na ba patrolling chatlingai da kadom dagino kablak pano khangogdraba nongmai maru ama kapsilakli haiduna irang thoklam gadawre thaudo asi thokraba matung nungtil pung mari ga minute kuntra tarakpadagi state amadi central force na mafam aduda combing operation chathanaba honarakpadagi Miyamna ating mapibadagi operation ado chathan kidre hari. Manipur University ke Controller of Examination T Santi Kumar na thokpat Notice amada mahikol asig examination kodimal haujik oriba state ki fibam ase na yaithokle hari athuba matamda nauna semdoklaga examination ki schedule khangalak lagani haina cherol asina makha tarakle amaromda Manipur Institute of Technology MIT Manipur University academic session English ani kunga mga kunga taruki BE amasung MTech ki admission program gi maru oiba numit sing yaithokle amasung makha tana khangalakani haina institute asige Principal Professor M. Basantana Serol Amana Kanghalakli. Aroy bada maru iba pao mukhanapizari.
Arambai Tengol na numit tarani kaukiba total shutdown kudaktagi handokre. Kun mga suba Arambam Somendrage Martydom Ningsing Kumon Pangtokre. BJP lusing bama sunghanagi si MN Birena New Delhi da Home Minister Misaga ngarang numida warinam unakre makata na nga si amuk hana unaragani. Amadi DRI na lupa crore yang kay mga gi drug amasong selga ko na namiyoy mga pare. Haujike oina Mami TV na sandok chaba Manipuri pau matang sida losinjare makata ma pau gi na miyeng taduna laibiyo.